gamen paibada yauriba MLA yakai mangagi maral ni sine ko yakai marigi maral ni amadi legidre ko yasigi maral ni sine aduna noi masan punsan dagera punsan roida ana Manipur da gamen ama lehenge haitargadi Kukisu Maiteisu Nagasu Pangalsu pula punsan laga punsan le haibase haidaba aduga Manipur miyamgi yengbiraga popular gamen ama thambiyu se boy samtang phajana khoi mangdam lepiraga haibiro amaga thamaktragadi bako kainum tongna sebo thamakane khalli tanaba adu munaba yamanbadagi Mr. Oinuwamizi yamanbadagi lengak sim ngamdabani haibu wafam mama ani shu wafam ni aduga homshu wafam da han dinate thami wafam Manipurgi ining to lesam sana jawa raisabagi MP na kaya na thame hadati warning moina miyamda natraga hujik MLA sing warning to bugi language ta thamba wafam je karigumba miyamgu ebelenga ama lakpo ngamdragadi madu propo ngamdragadi miyamgu ebi ihong lakani habigi wafam sing thame kamai be statement managam howsaki statement sing sina tai Manipur da hoi popular government ama thambang ngamdaba sigi kwai dagi maru oiba maram akogi MLA sing sina exact si moina tai ko Subhasandra ex kanogi ex MLA Subhasandra na hail bawa then ningthau na ngarang kang gi bawa tu takpati akoi miyam gi maral kain na te ko MLA noi gi maral ni sina duna noi pungira puloira sine pundragadi ko madu miyam gi charak ama lakani haibado noi section jo haibane ko akoi kangi ko miyoi akoi gi people singi mark people di akoi di khobunai ni ko akoi gi lusing badu na satpa sing ma maike ju akoi di challi netro natra adra moina singi ba maike si khara amna kamai tore nakala amada singa chale khara amna kamai tore akoi game na ma laina hona bada akoi na simi sa oini hairagati kamai tongi ai mayam si khala dam music ti adna ai apam bada yum pham oi ba yati enga sai je duni ko ai apam bada yum pham oi ga yati hojik ti miyam gi apam bada yum pham oi ga dabani ko miyam gi apam bada yum pham oi na bugi damakta then adagi di kai haitare chief minister oi na bugi damakta khoina tuan ba campaign ama taw bodong na ang hang leraga kanugi kangu mana amu ma sim so ohen biu na prime minister me moi nam pi re gumba sana ba yat ba wa ma ngang e ko ai na nakhoida amu ka han hai mayam da amu kana na hajeri ko sigi gamen ama anu gamen ama lakpasida chief minister oigena khanba kangbu chief minister oiba phangoi number 1 okay number 2 cabinet minister oigena khanba kangbu cabinet minister chief minister ma hapangamoi simsu khambiu ko aduga cabinet minister kanana hapakani hagadi atagi mang mathaga lona delhi de prekadoni ko delhi prekadoni ko karim tawomoi namasi kanana thon bono harkanti masi nakhoi na sana thon bane natragadi gamen amal ling ba songmoi ko atagi uji khadar high khogi magi ke high command ki power se phuto gamen samlak to ne ko noi akhoi na habji ya kera yaroida yare phare aduga akhoi to thabak sida noina paye jelakaro yelagadi khudong cha da mayong nani sine natro aduna ka dore minister mayam kai da hapkari cabinet minister hapkado senior obi junior obi ama obi party da kuina lere pi lere ta bi han obi bi oi da bai ko madu center na hapkani nakoina hapa yaroi sima ko sima so obi dong mi na hapa yaroi sima khangbiro aduna Manipur da ngasi awaba tara iba mayam se awaba tara mayam se and then popular government ama later gi awaba se hojiti ke dore nakoi bu government so pa da yori ba MP bhoba then ex MLA bhoba miyam na bhokta adum haire kana gi no har kada MLA na khoi gi naral ni MLA se kana no opposition gi manga yaw de ko congress ki manga yaw de bani ko noi tamo Hemanta de laksege tamo straight ni tamo hana leramba sina megi tang ahumgi thodok se ek thokhraba matungda wari sanaroi haibaki ahanba megi tang manga da piba press meet se ekogi matamdugi minister lepa hokipna haibasi Manipur gi hana gi chief minister N Biren ji mafumdagi lokthoktriba pangpa ke wari sanaroi habisina han statement oiki moin thador pa chewol fawda ani shubuda lor question jina separate administration ki wafam chini separate administration na taba condition au bawda wara puri sanaroi habi wafam chini but ikui dana lakpa anuba makoi gi language ta lakpa hum basing se Manipur gi legislature mayam gi marak tagi Manipur gi chief hana gi chief minister Sri N Biren ji mafam dagi resign to over matung dadi Manipur da anuba lenga ama semna bagi madugi aning ba pam basi MLA sing dai am chong lei gi mamita gi tangkak ama khakta da chingi legislature sing na thok pa maru chingi hairo gi ngasai Kuki jo amadi margi MLA sing gi apun ba signature tawro tholak pa tonga statement kharada hanagi separate administration gi wafam si lokthok rakanda political solution haiba wafam
ꯗ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯍꯧꯖꯤꯛꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯕꯒꯤ ꯋꯥꯐꯝꯁꯤ ꯀꯨꯀꯤꯒꯤ MLA 10ꯒꯤ ꯑꯣꯏꯅꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯁꯤꯅꯤ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟꯕꯨ ꯑꯣꯏꯌꯨ ꯅꯠꯇ꯭ꯔꯒꯅ ꯗꯤꯖꯣꯜቭ ꯇꯧꯒꯦ ꯇꯧꯕ ꯑꯣꯏꯌꯨ ꯉꯁꯥꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯗꯤ ꯑꯦꯔꯦꯁ ꯇꯧꯔ ꯊꯝꯃꯤꯅꯦꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯥꯖꯜꯂ ꯊꯝꯃꯤꯅꯤꯀꯣ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯃꯊꯧ ꯇꯧꯍꯟꯗꯅ ꯊꯝꯃꯤꯅꯤ ꯁꯁꯄꯦꯟ ꯇꯧꯔ ꯊꯝꯃꯤꯅꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯁꯄꯦꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯥꯕ꯭ꯂꯤꯛꯀꯤ ꯚꯣꯏꯁꯁꯦ ꯁꯁꯄꯦꯟ ꯇꯧꯔꯕꯅꯦ ꯃꯥ ꯑꯦꯔꯦꯁ ꯇꯧ ꯊꯝꯈ꯭ꯔꯕꯅꯤꯀꯣ ꯃꯤꯌꯥꯝꯒꯤ ꯋꯥ ꯉꯥꯡꯐꯝ ꯈꯟꯅꯐꯝ ꯅꯩꯅꯐꯝ ꯋꯥꯔꯦꯞ ꯂꯧꯐꯝꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ MLAꯁꯤꯡꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯦꯗꯤ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅꯤ ꯍꯥꯏꯔꯤꯁꯦ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯀꯩꯅꯣ ꯑꯩꯒꯤ ꯃꯍꯨꯠꯁꯦ ꯑꯩꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯆꯠꯂꯒ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯑꯩꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯆꯠꯂꯒ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯣꯅ ꯑꯩꯒꯤ ꯃꯍꯨꯠꯁꯦ ꯃꯥꯅ ꯁꯤꯜꯂꯒ MLAꯗꯨꯅ ꯁꯤꯜꯂꯒ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯋꯥ ꯉꯥꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯚꯣꯏꯁ ꯍꯥꯏꯁꯦꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ MLAꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯉꯥꯡꯕꯗꯣ ꯄꯥꯕ꯭ꯂꯤꯛꯀꯤ ꯚꯣꯏꯁꯅꯦꯕꯀꯣ ꯑꯗꯨꯒꯤ ꯚꯣꯏꯁ ꯂꯩꯇꯕ ꯁ꯭ꯇꯦꯠ ꯑꯃ ꯏꯟꯗꯤꯌꯥꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯔ ꯅꯠꯇꯦ ꯀꯨꯀꯤꯒꯤꯁꯨꯅꯤ ꯂꯥꯟꯅꯩꯁꯦ ꯃꯣꯏꯅꯗꯤ ꯅꯠꯇ꯭ꯔ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯈꯜꯂꯝꯒꯅꯤꯀꯣ ꯀꯨꯀꯤꯗꯤ ꯑꯍꯥꯎꯕꯗ ꯆꯥꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯃꯣꯏꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯕꯀꯣ ꯃꯣꯏꯅ ꯑꯗꯨꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯀꯣ ꯀꯨꯀꯤ ꯂꯤꯁꯤꯡꯗ ꯍꯥꯏꯒꯦꯀꯣ ꯑꯩ ꯃꯗꯣ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯀꯣ ꯆꯥꯕ ꯐꯪꯗꯕꯒꯤ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯑꯗꯨꯒ ꯗꯦꯟ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥꯕꯗꯣ ꯃꯩꯇꯩꯗꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯑꯌꯥꯝꯕꯗꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯃꯁꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯍꯥꯏꯕꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯄꯤꯌꯣꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯇꯧꯔꯤꯒꯦ ꯑꯝꯇ ꯍꯪꯕꯤꯌꯨ ꯑꯝꯇ ꯍꯪꯕꯤꯌꯨ ꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯤꯌꯨ ꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯝꯇ ꯍꯪꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯅꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯅꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯤ ꯀꯌꯥ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯥꯛꯏꯒꯦ ꯌꯦꯡꯕꯤꯌꯣꯕꯀꯣ ꯅꯥꯕꯐꯥꯎ ꯅꯥꯗ꯭ꯔꯕꯅꯤ ꯅꯥꯕ ꯁꯪꯗ꯭ꯔꯕꯅꯦ ꯅꯥꯕ ꯉꯝꯗ꯭ꯔꯕꯅꯦ ꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗ ꯉꯁꯥꯏꯒꯤ ꯁꯦꯜ ꯂꯩꯅꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯁꯤ ꯑꯅꯝꯕ ꯊꯣꯡ ꯂꯣꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯃꯌꯥꯝꯒꯤ ꯁꯦꯟꯐꯝꯁꯦ ꯄꯩꯁꯥꯁꯦ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯂꯥꯏꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯝꯅꯔꯝꯈꯤꯗꯕ ꯉꯁꯥꯏꯒꯤ ꯒꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯗ ꯂꯣꯏ ꯁꯦꯟꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯦꯛꯇꯔ ꯃꯌꯥꯝꯕꯨꯗꯤ ꯂꯩꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯦꯅꯤꯋꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯤꯡꯗꯁꯨ ꯑꯗꯨꯅ ꯗꯦꯟ ꯇꯝꯗꯁꯨ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯔꯣꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥই ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯂꯩ ꯑꯗꯨꯅ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯣꯛꯇꯣꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤ ꯑꯃꯨꯛꯇꯪ ꯈꯟꯊꯃꯤꯟꯅꯔꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯅꯅꯕ ꯀꯔꯤ ꯂꯝꯕꯤ ꯂꯩꯒꯦꯁꯦ ꯊꯤꯀꯥꯟꯗ ꯅꯨꯡꯁꯤꯆꯠꯅ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯤꯅ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏ ꯀꯌꯥꯅꯣ ꯆꯍꯤ ꯑꯅꯤꯁꯤꯗ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯍꯟꯕ ꯉꯝꯗꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯉꯝꯗꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯍꯟꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯃꯨꯛ ꯄꯟꯖꯒꯦꯕꯀோ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒ ꯏꯟꯗꯤꯌꯥꯒ ꯂꯥꯟ ꯁꯣꯛꯅꯕꯅꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯗꯕ ꯂꯥꯟꯒꯤ ꯋꯥꯔꯤ ꯂꯥꯟꯗꯤ ꯁꯣꯛꯅꯔꯤꯃꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯁꯤꯟꯅꯔꯤ ꯐꯥꯏꯇꯔ ꯄꯥꯏꯁꯤꯟꯅꯔꯤꯅꯤ ꯃꯤꯁꯥꯏꯜ ꯍꯩꯗꯅꯔꯤ ꯅꯠꯇ꯭ꯔꯣ ꯆꯞ ꯆꯥꯕ ꯋꯥꯔ ꯑꯃꯒꯤ ꯃꯁꯛ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯥꯎꯕ ꯎ ꯐꯪꯉꯝꯅꯦꯕꯀோ ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯗ ꯁꯤꯖꯐꯥꯌꯔ ꯇꯧꯒꯦꯕ ꯑꯣꯟꯂꯤ 2 days ꯅꯠꯇ꯭ꯔꯣ ꯁꯤꯖꯐꯥꯌꯔ ꯇꯧꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯗꯦꯟ ꯑꯗꯨꯅ ꯀꯅꯥꯅ ꯁꯤꯖꯐꯥꯌꯔ ꯇꯧꯏ ꯉꯁꯥꯏ US ꯅ ꯍꯥꯏꯔꯒ ꯁꯤꯖꯐꯥꯌꯔ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯠꯅꯕ ꯁꯨꯅꯕ ꯑꯃ ꯇꯧꯅꯕ ꯀꯅꯥꯅ ꯖꯁꯃꯦꯟ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯁꯤ ꯃꯥꯏ ꯃꯄꯥ ꯂꯩ ꯄꯦꯔꯦꯟ ꯂꯩ ꯅꯠꯇ꯭ꯔꯥ ꯄꯦꯔꯦꯟꯁꯤ ꯀꯅꯥꯅ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯣ ꯏꯟꯗꯤꯌꯥꯅ ꯃꯥꯅ ꯃꯤꯒꯤꯗꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠꯅꯤꯗ ꯂꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯇꯧꯕꯅ ꯆꯍꯤ ꯑꯅꯤꯐꯥꯎ ꯆꯪꯍꯟꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯈꯔ ꯅꯩꯅꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯅ ꯈꯜꯂꯤꯕ ꯀꯥꯡꯕꯨ ꯈꯔꯅ ꯈꯜꯂꯤꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯁꯟ ꯐꯪꯗꯧꯔꯝꯅꯤ ꯀꯥꯏꯅ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯃꯪꯂꯥꯟꯗꯒ ꯇꯥꯎꯅ ꯁꯥꯟꯅꯕꯗꯣ ꯑꯗꯨ ꯇꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯗꯅ ꯚꯥꯏ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯇꯨꯗ ꯃꯣꯏꯅ ꯃꯗꯨꯗ ꯑꯣꯏꯅꯤꯅ ꯈꯟꯕꯗꯣ ꯊꯥꯗꯣꯛꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯀꯣ ꯄꯨꯟꯕ ꯌꯥꯗꯕ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯄꯨꯟꯒꯗꯒꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕ ꯃꯌꯥꯝ ꯂꯩꯖꯔꯒꯁꯨ ꯅꯈꯣꯏ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗ MLA ꯃꯁꯦꯟꯃꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯐꯝ ꯊꯣꯛꯇꯦꯗꯅ ꯃꯔꯝꯗꯤ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯤ ꯑꯃ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ ꯌꯥꯏꯀꯣ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯇꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯍꯧꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯗꯦꯟ ꯁꯤꯗ ꯑꯃꯨꯛꯁꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎꯇ ꯑꯩꯈꯣꯏ ꯒꯃꯦꯟ ꯌꯥꯎꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯩ
Kuki sing soidana wari sabe yagani then government ta kamai torga moi saruk yado na haiba pot ama laki ne ko aduga akhoi ne yengoi di Kuki gi MLA sing government ta yaudra aduga di Manipur da government ama shem ga da shem oi dai se ai wakhal di ai shem ngam dong man de ai shem ngam no de Kuki yaudaba government ama leiba yaroi yaroi ko Manipur punji hai tar ga di masin ningom ni mase khoi idea of Manipur du ni ko adu kamai tok na hoje ki fem sida moi kamai tok ni yaw go de sinem ko moi chi mo hek lak pada MLA sin lak pada akho sai da bu je pu phubi na ba happy na mi si le gi de anda khana je ko habadi akhoi di inden na khra ne ko saw mayam do pha khra ne ko mai ti di am khang mane ka yo akhoi gi idea of Manipur se si ba pu bane naga ga to koi na wai kana ba do kupa ang tha gi dam na tro ada hoje su akhoi ji inden na ga lei ni inden na ga lei ba do phajana dum wari sara ga am tong na kan di yana ba makha thabuk tong ne ba yani je ko khang ye ko aduna Kuki singi oiba magi MLA singna hojekti moji karana command controlling tawgyar kada suspension of operation kanguna tawi ko highway wani public platform da amada mayam puna koi civil society mayam duga wari sanaraga gamen semba yaw do matang da wari sanane na highway wani ko wari sanane highway adu tang amadi lepe dana moina yawge roi to adu moi khar khanga su pangye da yelaga ya ponte ko Manipur ga pun ba hablei nagagi hablei lei pangan ga hablei lei ta emele mi am lei dana moi su yeng de ade ko mi ge su demand yeng de ade ko aduna Manipur da popular government ama lahinna na ba center na lokal ba thorang then sum nakanda oi MLA kharana hori ba thorang se ai miam gi oina yai phaba thorang amane na khale ko anna tardi ka dore akhoi voice leti kai tong diu jingata kanada kari hajo no sini mai lakti ji kanada kari hajo nada hoje ko governor gi hoi person ki rule se kayam yam na phagi har kada miras ngasi si tang taraga di thoi sore ko yes tolo phangdim tro mayam se mayam tolo phangdi fil tolo phangdim tro hoi simin sanu thom biren phate hai mai government legi matam di tang tai thoi tolo pi basi kaso ai yaw gi da ran khale ko atarai ma be am bali pi ko ado hoje ki tolo ki mo khi la khai tang amok tre ba aduna ni ngasai ngarang si ningthau lesem ba sana jo ko na hum kra hondure nadra PR si phelo re government amane aduna ai khoi ki popular government ama lei tabi ade masi miyam gi kholau ama lae kholau si ikai khoi ikai khumna bam thoi MLA mayam singna sineb ko aduna nakoi masel punchano sineb ada aina matang sta haining e ko Kuki gidi to se ba mu khana gum se ba ai khana gum si khuduk chaim na te ko thedok si atum thande ko naga gi su thedok si ko noi mai te da har punchano mai te gi MLA da har punchano ko noi masen punchana da ba noi masen tham mun no sum lai ba ai kamu no oini mai kamu yawn gani yaw lo sum mun lai ba no gamen se ba soi le roi noi thare matam do soi oi thoi aduna hojiti kamai toge khoi se Manipur da present rule se lokthok kina ba popular government ama lokthok hange hai ma targa di miras akoi pulap pun gada bani aduga then center na akoi mayam gi aning ba pa ma sing chi loi khanga le ramni Kuki ga pa ma khanga le ram tro le bani na kana na lu singbo ojo no ama to kiba ma di to si ma di ko mayam pe le bani atopa ma noi mayam ma kana de no khanbiro khanba du Delhi de portung na tidana akoi basing emerta gi na tro aduna akoi no ohining bana swai tong lei adu center gi mi garo gi khoi gi national party ni mi masara malajari ni mi apa ma du matung ne kaino to ya po de ni adu ma to biro na adu moi da patana nti na sangdok ka sina thoki bana akoi Manipur da pia lo thong da pa mai oigane ba ko tamo matang sida tamo thambiri mo ofun jiga mari leina na in handa pusin jading rak pasi statement ahung ga pusin jar ke tamo yam tiena hanagi MLA Subhachandra se mahakna Subhachandra na mana thangki wafam ji ekoi gi hozik marin yaudaba MLA mayam ma chief minister oining ba leibadagi sarkar semang gamdabane ha wafam ma adagi yamna outspoken oiba ha tare MLA mayam ji BJP ge MLA singi marakta MLA Rameshwar ha dai mahakna thamki ba thammi wafam jina hozik leibiba MLA mayam ji ge marakta chief minister ge lamjin tana ba adu chief minister munaba yaman badagi minister oining ba ji yaman badagi lengak semang gamdabane ha wafam ma ani shu wafam ni aduga hom shu wafam da han dinate thammi wafam ji Manipur gi ining do lesem sana jawa Rai Sabha gi MP na kaya hana thammi hadati warning mo ina miyam da natraga na hozik MLA sing da warning to bugi language ta thambo wafam ji karigumba miyam gi obelenga ama lakpo ngamdraga di madu propo ngamdraga di miyam gi obe iho lakani habigi wafam sing thammi kama yi be statement man hozik statement sing sina tai Manipur da hoi popular government ama thambang ngam da basiki kwai tangi maru oiba maram
ꯑꯩꯈꯣꯏꯒꯤ MLA ꯁꯤꯡꯁꯤꯅ exact ꯁꯤ ꯃꯣꯏꯅ ꯇꯥꯏꯀꯣ Yes. ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ex ꯀꯩꯅꯣꯒꯤ ex MLA ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯋꯥ then ꯅꯤꯡꯊꯧꯅ ꯉꯔꯥꯡ ꯀꯥꯡꯈꯤꯕ ꯋꯥ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯔꯥꯜ ꯀꯔꯤꯝ ꯅꯠꯇꯦꯕꯀꯣ MLA ꯅꯣꯏꯒꯤ ꯃꯔꯥꯜꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯅꯣꯏ ꯄꯨꯟꯒꯦꯔꯥ ꯄꯨꯜꯂꯣꯏꯔꯥ ꯁꯤꯅꯤ ꯄꯨꯟꯗ꯭ꯔꯒꯗꯤ ꯀꯣ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯆꯔꯥꯛ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯣꯏ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯀꯣ ꯃꯤꯑꯣꯏ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯒꯤ ꯃꯔꯛꯇ ꯄꯤꯄꯜꯗꯤ ꯑꯩꯈꯣꯏꯗꯤ ꯈꯧꯕꯨꯅꯥꯏꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯆꯠꯄ ꯆꯤꯡꯕ ꯃꯥꯏꯀꯩꯗꯨꯗ ꯑꯩꯈꯣꯏꯗꯤ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯣꯏꯅ ꯆꯤꯡꯉꯤꯕ ꯃꯥꯏꯀꯩꯁꯤ ꯈꯔ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯉ ꯆꯠꯂꯦ ꯈꯔ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯁꯤ ꯃꯤꯁꯛ ꯑꯣꯏꯅꯤ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯃꯌꯥꯝꯁꯤ ꯈꯜꯂꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯌꯥꯗꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯩꯗꯨꯅꯤꯀꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯒꯗꯕꯅꯤ ꯀꯣ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯅꯕꯒꯤꯗꯃꯛꯇ then ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯕꯗꯧꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯃꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯤꯌꯣꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯦ ꯍꯥꯏꯒꯨꯝꯕ ꯆꯠꯅꯕ ꯌꯥꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯦꯕꯀꯣ ꯑꯩꯅ ꯅꯈꯣꯏꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯀꯣ ꯁꯤꯒꯤ ꯒꯃꯦꯟ ꯑꯃ ꯑꯅꯧꯕ ꯒꯃꯦꯟ ꯑꯃ ꯂꯥꯛꯄꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯅ ꯈꯟꯕ ꯀꯥꯡꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯐꯪꯉꯣꯏ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯅ ꯈꯟꯕ ꯀꯥꯡꯕꯨ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯞꯄ ꯉꯝꯃꯣꯏ ꯁꯤꯃꯁꯨ ꯈꯪꯕꯤꯌꯨꯀꯣ ꯑꯗꯨꯒ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯀꯅꯥꯅ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯥꯗꯒꯤ ꯃꯃꯤꯡ ꯃꯊꯥꯒ ꯂꯣꯏꯅꯅ ꯗꯦꯜꯂꯤꯗꯩ ꯄꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯗꯦꯜꯂꯤꯗꯩ ꯄꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯀꯔꯤꯝ ꯇꯧꯉꯝꯃꯣꯏ ꯃꯁꯤ ꯀꯅꯥꯅ ꯊꯣꯟꯕꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯁꯤ ꯅꯈꯣꯏ ꯅꯁꯥꯅ ꯊꯣꯟꯕꯅꯦ ꯅꯠꯇ꯭ꯔꯒꯗꯤ ꯒꯃꯦꯟ ꯑꯃ ꯂꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕꯀꯣ ꯑꯥꯗꯒꯤꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏ ꯀꯃꯥꯟꯒꯤ ꯄꯋꯥꯔꯁꯦ ꯐꯨꯗꯣꯛꯑꯒ ꯒꯃꯦꯟ ꯁꯦꯝꯂꯛꯇꯣꯏꯅꯦꯕꯀꯣ ꯅꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯌꯥꯔꯦ ꯐꯔꯦ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯗ ꯅꯣꯏꯅ ꯄꯪꯌꯦꯠ ꯌꯦꯠꯂꯛꯀꯅꯨ ꯌꯦꯠꯂꯒꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯅꯤ ꯁꯤꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯀꯥꯏꯗ ꯍꯥꯞꯀꯅꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯍꯥꯞꯀꯗꯣ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯌꯥꯏ ꯖꯨꯅꯤꯌꯔ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯄꯥꯔꯇꯤꯗ ꯀꯨꯏꯅ ꯂꯩꯔꯛꯄ ꯌꯥꯏ ꯂꯩꯔꯛꯇꯕ ꯌꯥꯏ ꯍꯥꯟꯅ ꯑꯣꯏꯒꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯀꯣ मधु सेंटर ना हाप कनी नखोई ना हाप यारोई सिम को सिम सो ओइबिदो मिदु हाप यारोई सिम खंबिनो अदुना मणिपुर दा गसी अवाब तारइबा मयाम से अवाब तार मयाम से अन देन पॉपुलर गवर्नमेंट अमा लेतबगी अवाब से होजिति केदोरे नखोई बु गवर्नमेंट सौपद यारिबा एमपी भौबा देन अदे एक्स एमएलए भौबा मियाम ना भौता अदुम हाइरे कनागिनो हारकादा एमएलए नखोगी नाराल नि एमएलए से कनानो ऑपोजिशन के मंगा यावदे को कांग्रेस की मंगा यावदबनी को नोई गवर्नमेंट पाइबदा यावरिबा एमएलए याखै मंगागी मरालनी सिनेबको याखै मरिगी मरालनी अमदि लेगिद्रेनको सिगी मरालनी सिने अदुना नोइ मसन पुरसन नगेरा पुरसन रोइदा अन मणिपुर दा गवर्नमेंट अमा लहेंगे हाइतारगदि कुकीसु मैतेसु नागासु पांगलसु पुलप पुनसलगा पुनसल ले हाइबसे हाइदबा अदुगा मणिपुर मियांगी यंगबिरगा पॉपुलर गवर्नमेंट अमा थंबियु से भोइस हमतंग फजना खोइ मांगदब लेपिरगा हाइबिरो मग थमक्तगदिबको कैनुम तोंगसेबो थमक्कने खल्ले exactly yam phajab wafam ni ta on thamiri je ai mathe da laksani muje government gi mamang da leiramba government BJP government je kamaina to khibage habasini masi wafam je manipur gi hanagi chief minister N Biren ji man resign over matung da ne masi sabit patra ga dili da gi puna hanminara pugi khongthang yam dramatic oiba ikoi gi wari mathang madam da thokriba sin je tawudu live allegation di ikoi gi Kuki MLA sing amadi Chief Minister N Biren si lauthok pa pamba MLA sing ani gi barakta lautunaraga Chief Minister N Biren ji lauthok ke bane habagi wafam ama ipung phung nangna wafam ama leiri nakal moronda Manipur Chief Minister N Biren ji unpopular oira padagi mahak si BJP gi MLA sing manungda mahak ko support tauba MLA masinga tawdaba MLA masinga si tawdaba MLA sing masing hela padagi makoi gi pressure de lauthok ne haba wafam sini kama yingi khoi माइकई कया थोना अदम यंग याय नेना बियाय हौजिक सो अदम मसि पाखोंग ओइना अदम सलगा लेरिनि मणिपुर दा करिगि दमक्ता PR थमै नो को पर्सनल रूल थमै जे करिगि नो होय खांगी मसिगि PR थम्बसिदि मणिपुर दा कांगलुक इरांग थोब मतुंग सिदा मिनिनि हुमनि दन थम्बे यारब पोर मने को अदो थना अदो थम्मगदि लाइबाक से खतंग जो थुने इंगम गदने खले अदो तम याम सांगना इंडिया गवर्नमेंट मियंग संगी देजमा लुइ खंबिरमगनि काश्मीर थोपा थोदुका अखोइ छागे मानै मानदे ऑफनतिको काश्मीर थोपा थोबोकुदि पुंग कुमरि मंग होम से चल नथ्रो चलन्त्रो अखोइ 25 days दा लाई नथ्रो अदु साइदा खं ngang ma do hangiba pot amaneबको अदो सिगि अखोइ मसिगि दा अदम पेदबा मयाम मलै अदो करिगिनो आइगी वाखलोन दनि यिंगिसिको
ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯅꯤꯄꯨꯔꯗ PR ꯊꯝꯃꯤꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯥꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯍꯥꯏꯔꯤꯁꯤ ꯃꯥꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯉꯁꯥꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯤ ꯃꯥꯁꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯔꯤꯖꯥꯏꯟ ꯇꯧꯔꯀꯥꯟꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯀꯅꯥꯝꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯇꯦ ꯇꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯩꯒꯗꯕꯗꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ PR ꯊꯝꯕꯅꯦꯅ ꯍꯥꯏ ꯀꯣ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯁ꯭ꯄꯦꯁꯇ ꯃꯥꯅ ꯉꯥꯡꯉꯤꯁꯤꯗ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦꯕꯀꯣ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯦ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕ ꯆꯩꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯦ ꯁꯤꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯍꯦꯛ ꯄꯣꯔꯛ ꯇꯥꯔꯒꯗꯤ PRꯁꯤ ꯑꯍꯤꯡ ꯑꯃ ꯁꯣꯟꯊꯔꯒ ꯊꯝꯃꯣꯏ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯍꯥꯟꯕꯗꯅ ꯀꯩꯗꯧꯕ ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯒꯤ ꯄꯟꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯍꯟꯖꯤꯟꯕ ꯃꯇꯝꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯉꯁꯥꯏ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯄꯣꯠ ꯑꯃ ꯑꯃꯨꯛ ꯄꯨꯁꯜꯂꯛꯄ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯤ ꯃꯥꯁꯤ ꯗ꯭ꯔꯃꯥ ꯑꯃ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏ ꯐꯥꯕ ꯉꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯍꯧꯗꯣꯔꯕꯅꯤꯅ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯄꯜꯂꯝꯕ ꯌꯥꯗꯧ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯤ ꯑꯗꯨꯝ ꯑꯃꯤꯠ ꯁꯥꯍꯅ ꯀꯣꯔꯒ ꯂꯥꯛꯏꯀꯣ ꯂꯥꯛꯄꯗꯣ ꯃꯥꯅ ꯑꯗꯨꯝ ꯂꯧꯊꯣꯛꯀꯦꯗꯤ ꯅꯍꯥꯟ ꯂꯧꯊꯣꯛꯄ ꯌꯥꯕ ꯇꯥꯡꯐꯝꯁꯦ ꯑꯃꯠꯇ ꯅꯠꯇꯦ ꯇꯥꯡꯐꯝ ꯂꯤꯁꯤꯡ ꯑꯃ ꯌꯥꯎꯔꯕꯅꯤ ꯀꯣ ꯇꯥꯡꯐꯝ ꯃꯌꯥꯝꯗꯣ ꯌꯥꯎꯔꯕꯅꯤ ꯑꯗꯨ ꯂꯧꯊꯣꯛꯈꯤꯗꯦꯀꯣ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯧꯊꯣꯛꯏ ꯃꯥ ꯂꯧꯊꯣꯛꯏꯁꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯃ ꯀꯧꯏ ꯀꯔꯝꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 10 ꯑꯩꯔꯣꯝꯗꯧ ꯃꯥꯜꯂꯦ ꯈꯟꯕ ꯑꯩ ꯈꯟꯕ 10ꯗ ꯀꯧꯏ 10ꯗ ꯀꯧ ꯀꯥꯟꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅ ꯍꯥꯏꯔꯤ ꯀꯣ ꯑꯣꯄꯣꯖꯤꯁꯟꯅ ꯐꯣꯡꯅ ꯍꯥꯏꯔꯦ ꯑꯣꯄꯣꯖꯤꯁꯟꯗꯤ ꯀꯅꯥꯅꯣ MLA 5 ꯈꯛ ꯂꯩ 5ꯁꯤꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯄꯨꯔꯛꯀꯅꯤꯅ ꯍꯥꯏ ꯀꯣ ꯗꯦꯟ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯦꯝ ꯇꯧꯅꯩ ꯀꯦꯝ ꯇꯧꯅꯀꯣ BJPꯒꯤ MLA ꯃꯔꯛꯇꯁꯨ ꯀꯦꯝ ꯇꯧꯅꯩ ꯑꯗꯨꯅ ꯗꯦꯟ ꯉꯁꯥꯏꯒꯤ ꯕꯤꯔꯦꯟ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟꯁꯦ ꯁꯧꯔꯛꯀꯅꯤ ꯍꯥꯏꯒꯅꯩꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯄꯣꯠꯁꯦ ꯈꯪꯉꯦ ꯁꯦꯟꯇꯔꯅ ꯈꯪꯉꯤ ꯁ꯭ꯋꯥꯏꯗ ꯃꯥꯏ ꯃꯤ ꯃꯌꯥꯝ ꯂꯩ ꯉꯥꯛꯇꯅꯤꯅ ꯑꯗꯨꯒꯗꯤ BJPꯁꯤ ꯍꯥꯎꯁ ꯃꯅꯨꯡ ꯌꯧꯈꯤ ꯇꯥꯔꯗꯤ ꯍꯥꯎꯁꯁꯤꯗ ꯇꯧꯔꯒꯗꯤ BJP ꯀꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯃꯁꯥ ꯇꯥꯕꯅꯤꯀꯣ BJP ꯀꯥꯏꯗꯣꯏꯅꯤꯀꯣ BJP ꯀꯥꯏꯕ ꯐꯤꯕꯝ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ 5 ꯈꯛ ꯂꯩꯕꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯄꯨꯈꯠꯅꯕ ꯈꯟꯅꯕ ꯉꯝꯗꯦꯕꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯂꯤꯞ ꯂꯧ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯦꯟꯇꯔꯅ ꯌꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ PR ꯊꯝꯕꯒꯤ ꯄꯥꯟꯗꯝꯗꯣ ꯑꯗꯨꯗ ꯅꯠꯇꯦꯕꯀꯣ BJP ꯀꯥꯏꯗꯅꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯨꯀꯤꯔꯣꯝꯗ ꯂꯩꯔꯤꯕ BJP MLAꯁꯨ ꯃꯣꯏꯗꯤ ꯅꯨꯡꯁꯤ ꯃꯩꯇꯩꯗꯁꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯟꯗꯤ ꯁꯥꯡꯗꯕ ꯃꯔꯝꯁꯤꯁꯨ ꯑꯣꯏꯍꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯝꯁꯤꯅꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯊꯝꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯗꯦ BJP ꯀꯟꯅꯕ ꯍꯣꯠꯅꯕꯅꯦ BJP ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯏꯕꯀꯣ BJPꯁꯤ ꯌꯥꯝ ꯍꯩꯕ ꯀꯥꯡꯕꯨꯅꯦꯕ ꯊꯥꯗꯣꯛꯏꯅꯦꯕ ꯊꯑꯣꯏꯅ ꯊꯥꯗꯣꯛꯏꯅꯦ ꯀꯩꯅꯣ ꯀꯥꯟꯗ ꯀꯔꯤꯒꯤ ꯊꯥꯗꯣꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯅ BJPꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯦ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯄꯥꯝꯃꯣꯏ ꯈꯜꯂꯦꯕ ꯀꯣ ꯃꯅꯨꯡꯗ ꯄꯥꯝꯃꯣꯏ ꯈꯜꯂꯦ ꯃꯉꯣꯟꯗꯅ ꯑꯃ ꯍꯥꯏꯔꯝꯒꯅꯤ ꯑꯥꯗꯗꯤ ꯄꯥꯝꯃꯣꯏ ꯈꯜꯂꯦꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯊꯣꯛꯑꯦꯀꯣ ꯑꯗꯒꯤ ꯃꯅꯨꯡꯗꯁꯨ ꯃꯥꯕꯨ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯔꯤꯚꯣꯜꯠ ꯇꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯥꯔꯇꯤꯁꯤ ꯇꯨꯡ ꯀꯣꯏꯅ ꯂꯦꯞꯍꯧꯒꯗꯒꯦ ꯍꯥꯏꯁꯤ ꯈꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯅ ꯄꯥꯔꯇꯤꯁꯤꯒꯤ ꯌꯦꯡꯉꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯗ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯕ ꯌꯥꯏꯌꯦꯅ ꯄꯥꯅꯔꯤꯁꯦ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯂꯥꯛꯑꯒ ꯀꯥꯡꯄꯣꯛꯄꯤꯗ ꯑꯃꯨꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯨꯛ ꯆꯠꯂꯤꯁꯤꯡ ꯆꯦꯇꯩ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯤꯡꯒꯅꯤ ꯅꯣꯏ ꯌꯥꯎꯗ ꯌꯥꯗꯦ ꯅꯣꯏ ꯌꯥꯎ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯗ ꯊꯤꯑꯣꯔꯤ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯅ ꯐꯣꯔꯒꯤꯞ ꯑꯦꯟꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯒꯤꯞ ꯑꯦꯟꯗ ꯐꯣꯔꯒꯣꯠꯁꯦ ꯃꯁꯤ ꯇꯧꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯅꯥꯒꯥ ꯀꯨꯀꯤ ꯍꯥꯟꯅꯩ ꯅꯠꯇ꯭ꯔꯥ ꯃꯤ 1000 ꯃꯊꯛꯇ ꯁꯤꯒꯤ ꯑꯩꯈꯣꯏꯗꯤ ꯁꯤꯎꯁꯤ ꯑꯗꯨ ꯌꯧꯄꯣꯟꯇꯦꯀꯣ ꯁꯤꯒꯤꯁꯦ ꯅꯠꯇ꯭ꯔꯥ ꯌꯧꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯀꯩꯗꯧꯏ ꯅꯥꯒꯥ ꯀꯨꯀꯤꯒ ꯍꯥꯟꯅꯩ ꯍꯥꯟꯅꯕꯗꯨ ꯀꯩꯗꯧꯏ ꯅꯥꯒꯥ ꯀꯌꯥ ꯆꯩꯔꯥꯛ ꯄꯤꯒꯦ ꯀꯌꯥ ꯐꯥꯒꯦ ꯁꯤꯅꯤ ꯉꯁꯤ ꯋꯥꯐꯝꯗ ꯌꯦꯡꯉꯣꯕꯀꯣ ꯀꯨꯀꯤꯁꯨ ꯅꯥꯒꯥ ꯍꯥꯠꯈꯤ ꯅꯥꯒꯥ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯈꯤꯕ ꯀꯨꯀꯤ ꯃꯌꯥꯝꯗꯣ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯒꯦ ꯀꯔꯤ ꯄꯤꯒꯦꯕꯀꯣ ꯃꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯕ ꯊꯥꯖꯅꯕ ꯍꯥꯏꯕꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯒꯥꯏꯁꯤꯗꯤꯕꯀꯣ ꯑꯩꯅ ꯈꯟꯕꯗ ꯃꯣꯏꯅ ꯗꯤꯃꯥꯟ ꯑꯃ ꯇꯧꯕꯁꯦ ꯈꯔ ꯌꯥꯝ ꯆꯥꯎꯅ ꯐꯪꯅꯕꯒꯤ ꯄꯣꯔꯝ ꯑꯃ ꯁꯨꯝ ꯌꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯕꯨ ꯑꯣꯏꯔꯣ ꯃꯦꯗꯤꯀꯦल ꯀꯣꯂꯦꯖ ꯂꯤꯡꯕꯕꯨ ꯑꯣꯏꯔꯣ ꯑꯅꯤ ꯂꯤꯡꯉꯨ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯕ ꯌꯥꯅꯕꯒꯤ ꯃꯣꯏꯒꯤ ꯍꯣꯠꯅꯕꯤꯔꯤꯗ ꯊꯥꯏꯗꯧꯅ ꯑꯗꯨꯝꯕ ꯄꯣꯠ ꯈꯔ ꯂꯩꯌꯦꯕꯀꯣ ꯅꯤꯡꯉꯥꯏ ꯈꯔ ꯆꯥꯎꯈꯠꯄ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯒꯟꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯇꯉꯥꯏ ꯐꯔꯒꯗꯤ ꯈꯨꯄꯥ ꯑꯗꯨꯝ ꯆꯥꯕꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯗꯨꯒ ꯈꯔꯁꯨ ꯑꯗꯨꯝ ꯐꯪꯉꯤ ꯃꯣꯏꯒꯤꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯗꯤ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯁꯤ ꯈꯟꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯤꯁꯤꯅꯤ ꯃꯗꯨ ꯐꯪꯕ ꯀꯥꯟꯗꯕꯀꯣ ꯑꯩꯈꯣꯏꯁꯤꯗ ꯉꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯛꯇꯕ ꯌꯥꯏꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay, Tamo. Thank you very much. ꯑꯗꯣ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ Okay, Tamo. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯎꯕꯤꯔꯝꯕ ꯑꯗꯨ ꯇꯥꯃꯣ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝꯃꯦ ꯑꯩ ꯃꯊꯪꯁꯤ